Lakhipuronline puthokchaba February gi tang 16 nongmaijing numit ki Khomjinba Pao tabirasi. Ahanbada maroiba Pao. Rajya asigi elementary mahiloisangna tongan ba tribal loan mari nauna hapsilagani. Sa uchek amasung Indian Wildlife Protection Act ki matangda miyambu bhap tahanbagi thoromama Singirbonda pangthoklagani. Prabin namasung nipen gi misi asigi achumba langla langjin puthoknanaba Pan Meitei Convention asu Union Home Minister da taksilagani hairi. Manipur Food Industries Corporation Limited ki Vice Chairman K. Sarat Kumar na BJP Mirep N. Bhuthachandra Pusagwat Kre. All Manipur United Clubs Organization Amuko ki President Oiramba K.T. Rahman Laikidre amasung Assam da miyo chamaga humbutrani thoigi masada COVID ki anuba case tengna kre Laichada sinangarang miyo mga sikre. Haujik mapung oiba Pao tabirasi. Rajya asigi elementary mahiloisangna tongan ba tribal loan mari nauna hapsilagani. Wafam asi Assam gi mahimasingi mantri Ranos Pegunangarang phongdokhibani. Missing Tiwa Rabha amasung Deuri loan mari asi ama suba class tagina mga suba class phauba Anoba education policy gi mamaron na mahi tambagi khongjanga mari leinana Missing Tiwa Rabha amasung Deuri tribal loan mari asi tambi takpi bahoragani hairi. District Level Services Authority Kasargi Makhada Para Legal Volunteer Posangbam Rajendra na silangduna lakliba February gi tang 13 leibak pokpa numita PK College Singirbonda Wildlife and Environment Laws, Forest Laws and the Indian Wildlife Protection Act 1972 gi matangda awareness program ama pangthokadori. Hairiba thoromasida resource person oina Mujibur Rahman Chaudhary Ranger Jirighat Division Lakhipur amasung Yumnam Nadia Chan retired principal na saruk yagani hairi. Handak Mizoram da mihati na hatok pikraba Prabin amasung Ripen gi mihat asi pre-plan mihat ni haina Pan Meitei Convention gi Founder Secretary General Hizam Rajan na phongdorakre. Rajan na makhata na phongdokkibada India da election toba matamdata tamthiba mihat kya thokhalli haiki. Prabin amasung Nipen gi mihat asigi tamak achumba langla langjin puthokpinaba Pan Meitei Convention asu Union Home Minister da taksilagani haiki. All Meitei Assam gi Meitei singi maige degi masi plan murder ne hana ain logi local leader leiba sing asina karino ngasi toriba si ai haibam khangde but as masi ekoi victimize oirabani Assam da leiba Meitei singbu BJP na yai haibagi damakta BJP na ekoi gi damakta yengsin bi haibagi damakta parliament dangarang Rajiv Roy na kana parliament ta haikiba tu adu tausan na bani Meitei singbo apang mase mani Manipur election gi mamangda thoro Meitei leader sing Assam da tawriba phibam asi yamna phibam jadrabni matam yamna len grabni Mr. Dr. Shanti Kumar Singh amadi magil Lakhipur desu leiba leader sing asi akhwajai da leiba leader sing asi kadai da mangrage ai kanagumba Meitei singi organization natraga luchingba tei singi ming longning de but masi yamna thengabani Assam da thoiba thogdogasi yamna nungaitaba thogdogni. Haukiba February gi tang 13 irai numit ki numitang wairam pung mga tabada Rural Development Association Palarbona silangduna panthoibi imagi laisang sanabagi hiramda Maisnam Komlakanta gi sangaida Khaidem Gaurahari na mifam mapu oiduna miham gi oiba mifam ama pangthokre. Panthoibi imagi laisang ama National Highway Contractorate ka thangnana leiriba lamlong mari phangbada saragani. Laisang asi sananabagi damak hayeng February gi tang 13 ningthau kaba numitta urep uyung tamlagani hairi. Masida miyam pumnamakna angama mateng pangbiduna mapung phanbiu haina association ge secretary Maisnam Jiten na paujilagli. Borkhola Kamarbonda laibak thiba thodok amada maina tumna chakhibadagi awana taraba imung aduda nongin gi mihut kangbuna ngamjaba sel gi tengbang khara pikre. Khongchat aduda Khaidem Birendra advisor Mutum Gunadhon chairman Sarat Laisram secretary amadi Laisram Satyajit Joint Secretary na saruk yaki. Bengaluru da laiba Meitei macha singi Joint Meitei Forum nasu mei chakpagi thodok asida awa na taraba imungda
Sonai gi bijen gi kuthangda sel amadi chana thaknaba polam khara mateng pangkhre haire. Manipur Vidhan Sabha Mikhalgi Jiribam Assembly Constituency gi BJP ticket tanaramba Manipur Food Industries Corporation Limited ke Vice Chairman oibeta natana BJP Protocol Committee ke Chairman su oiriba K Sarat Kumar Singh na BJP ki ticket phangahudra mahaki worker singa punna BJP ki ticket poraklaba N Budhachandra bo sagotlagani haina K Sarat Kumar na mahaki lamlong kaithel da leiba office ta ngarang pangtokhiba thorom amada phungdokre thorom aduda K Sarat Kumar Singh Jiribam BJP Mirep N Budhachandra Singh Jiribam BJP Mandal ki convener P Jiten Singh Jiribam BJP Mandal ki General Secretary CH Sonamoni Singh amadi BJP Mandal ki active member Mutum Projendro na daistapam ki BJP Mirep oiriba N Budhachandra Singh na haikibada K Sarat Kumar Singh asi khwaidagi kathokpa ngamba misak amani haina khanjai mahakna BJP da vote lepkani haina chahi manga asida aduki matik Jiribam da phajana thabak tawki BJP gi damakta kathok chawba misak amani haina mahakna singthaki karigumba K Sarat Kumar na kathokpagi wakhalon leiramdrabadi aina BJP ticket phanglabasu vote kabagi chang watpa yana leigani haina N Budhachandra na phongdokhi K Sarat Kumar Singh na haikibada BJP gi ticket tanarami adubu laibak phaba N Budhachandra na BJP ki ticket asi phangki Jiribam asigi seba tawge haina chongthorakliba Budhachandra bu aikhoina wakhalon amata oiduna mahakbu vote kanaba honasi makha tana haikibada aibu nungsibiba kangbuna aina vote lepani khallaga Budhachandra da vote pibiu haina su mahakna phongdokhi thoramasida K Sarat Kumar Singh gi worker sing su sarukjaki miyamna igidong do abigiba ibu nungsibigiba do Madu, ay mo ni kalaga, ay mo na nung siya, kung mo ito, gumupunta na nung siya nila. Ay mo na ito, kung hindi pa ni kalaga, wala mo na pipiwahay mo sa'yo, may apan mo na, kung mag-ahit yan eh. All Manipur United Clubs Organization Amuko gi President Oiramba K.T. Rahman February gi 12 da masagi anaba amana maram oiraga masagi yum Lilong Haurebi Makhalikaida leikidre mahak masagi chahi 53 sukre mahaki machanupa manga amadi magi loina bi lahori amuko gi president oiramba aduga haujikna advisor oiriba K.T. Rahman na manung matam chadana leikidabada K.T. Rahman gi mayumna chatuna awaba phungdokre mayamna oja tami haina sukhangnaba luchingba asi hinglingai matamda Manipur gi apunba saktam gi damak yamna ichang thauna thabak tawrami K.T. Rahman asi meitei pangal maraktagi Manipur miyam gi thabak tawbada ichang thauba luchingba amani mahaki thawaina mapugi leikolda ingna chikna leiba oirasanu amadi leihoriba imung manung marimata kairoi leikai gi awabada amukona saruk yazari haina su phungdorakli tha asigi tang 8 tagi hauduna Sunrise Club kadom talana sinlangduna club asigi sanabungda team 12 saruk yaduna chathariba ahanba 6A side SRC football tournament lisinganiga kunithoi gi ngarang sanakiba ahanba quarter final match ta Singirbon FC na Maira club pu panjal mari amada maithiba pikhi ani suba match ta Khunou United FC na UPC B team bu panjal ahum anida maithiba pikhi Singirbon FC amadi Khunou United FC semi final changle hayeng February gi tang 13 gi nungthil pung ama makhai taba matamda ahum suba quarter final match ta Zairol FC amadi Kangalung FC ga sanagani ani suba match ta Kadamtala FC A team ga Khanglai FC ga sanagani All Jiribam Sports Association na silangduna Jiribam Higher Secondary School gi sanabungda chathariba Tarataruk suba district level sub junior boys under 15 gi football tournament lisingan ga kunmathoi kunithoi N Haricharan Trophy gi arang sanakiba ani suba semi final match ta RYC Ramjaigang na Khasi Youth Club pu Panjal ama suinada maithiba piduna RYC Ramgaijang final da changkhre hayeng February gi tang 13 da RYC Ramgaijang amadi PFC Paithol final sanargani Assam da aukiba pung kunmari da mioi lising kunmari chatrukani futret changheng chathakibada mioi chamaga humudra ni thoigi masada COVID-19 positive oiba thengnakhre positive oibagi chang chada 0.8 hantarakre Laijada sina ngarang mioi manga sikhi aroibada maroiba pau amukhanna
राज्य असिगी एलिमेंटरी महिलोइसंगना तोंगान तोंगानबा ट्राइबल लोन मरी नौना हapsilagani सा उचेक अमसुंग इंडियन वाइल्ड लाइफ प्रोटेक्शन एक्ट की मतंगदा मियामबु भाप ताहानबगी थोरममा सिंगेरबोंदा पांगथोकलगनी प्रवीण अमसुंग निपेन की मिसी असिगी अचुंबा लंगला लंगजिन पुथोकननबा पान मैतै कन्वेंशन असु यूनियन होम मिनिस्टर दा तक्सिलगनी हाइरी मणिपुर फूड इंडस्ट्रीज कॉर्पोरेशन लिमिटेड के वाइस चेयरमैन के शरद कुमार ना बीजेपी मिरेप एन बुद्धचंद्र बुसगुटख्रे ऑल मणिपुर यूनाइटेड क्लब्स ऑर्गेनाइजेशन अमुको की प्रेसिडेंट ओरंबा के टी रहमान लाइखिद्रे अमसुंग आसाम दमियो चामग हमबुत्रानी थोगी मसादा कोविड की अनुभव केस थेंगनख्रे लाइचत असिन ngarang मियोय मंगा सिख्रे लखीपुर ऑनलाइन यूट्यूब चैनल की खोमजिनबा पाव संदोक जबा ngasi gi oinadi matang asida loijare।